Singhasan Battisi haribo warisi tasenglamakidi warisi asukki matik sange adubu masi samjinjaraga tangkak ahum thokna hapsage hauzik hapcharibasina anisuba tangkakni aroiba ahum suba tangkaktu mathang amuk hapcharakke mathangi numitta ningthau bojana singhasan aduda phamninglammi adubu singhasan aduda hek phamge haina tawbaga ahum suba murti ama mi onduna thorakle aduga hairai he ningthau singhasan asida ngaingamdana phamnaba hotnaganu aihak chandrakalani aina liriba warisi hana takho warisi munna taw aduga singhasan asi phambada nahak matik chabra chadabra haibadu khanjau asumna hairamlaga chandrakalana wari liba horakhi mamangaida thauna haibasiga laibak haibasiga hek hek khanaduna angam tanai thauna na hai kanna honaba yaudana thabak amata mai pakloi aduga laibak haibasinasu chena thajai madudi mipum khudingmak karma kayamarum tawi makhoi ani asumna yenabasida phol taramde aduna makhoi ani indradevagi manakta lakle indradevana makhoi ani gi yenaribadugi maram khanglaba matungda bichar tokpham khangdre makhoi ani magi matangda loinamak chaunaribani amana hende amana tade ngaihak wakhal khallaga indradevana makhoi anibu Bikram Aditya ningthaugi manakta chatuna bichar taholluro haina tharakle adudagidi thauna amasung laibak makhoi ani ningthau Bikram Aditya gi manakta laktuna mana heli haina wakatlare makhoi gi wadu taraba matungda Bikram Aditya ningthauna wakhal ngaihak khalli aduga makhoida chahi tangkhai amagi matungda bichardu soidanamak torage haina hairakle adudagidi makhoi animak chatkre ningthau Bikram Aditya na thauna amasung laibak haibasi karambana hena lakchagadage haibasi khalammi chapchaba paukhum phangnabagi ningthauna micham praja saduna micham praja marakta leirage haina khalle adudagi mahak micham praja marakta lakle aduga yamna haisingba karbarwala amagi manakta thonglare karbarwala aduda thabak pibinaba haijare karbarwala aduna Bikram Aditya gi mathauna khanginglammi matamduda Bikram Aditya na khumlai masigidamak karimata chingnabiruganu kanamatana tawba ngamdraba thabaktu aihakna tawba ngamjagani Bikram Aditya gi pakhumduda peladuna Bikram Aditya bu thabakkidamak nekle karbarwala aduna atopa leibak amada karbar amagidamak chatpa tarammi karbarwala aduna magi thabak tawriba mayamdu loinamak maga chatminnanaba haire adudagidi jahaz tongaduna karbarwala amasung magi khongmi singdu punna lakle ising mayaida lambida adukki matik kanba nungsit ama uru ungduna silakhi nungsit aduna jahaz tu kanna humlammi jahaz aduda tonglakpa mipum khudingmak kibana thumatlammi laibak phabadagi jahaz tu isingda kochi langthabadagi ithat amagi mayada pallaga leire nungsit tu phakraba matungda jahaz ki kochi du nung amada pallaga leikhibadagi madu lawthokpa ngamdabadagi jahaz tu lengba ngamdre jahaz aduda tonglakliba mipum khudingmakna kochi du lawthoknaba hotnarabasu kanamatana ngamdre mamai thangda karbarwala aduna Bikram Aditya gi maithongdu uraga Bikram Aditya da kochi du lawthoknaba hairakhi adudagidi Bikram Aditya na isingda chongthaduna ising manungda iroiduna kumthakre aduga manungda palliba kochi du lawthokle hek lawthokpa loiraga nungsitna humbadagi jahaz tu yamna thuna ithat adudagi thodokhirammi Bikram Aditya di jahaz aduda tongba nanghaudre ithat aduda adumak lehore adudagidi Bikram Aditya na ithat aduda kakhalaktuna asum lakpada mi taba mafam ama yausilae mafamdu yausilakpa matamda changpham thongda asumna thetlammi leibak asigi Rajkumari asi ningthau Bikram Aditya ga luhongani madu urubada Bikram Aditya ngakpana khamthengki adudagidi leibak tugi ningthau gi leifamda Bikram Aditya lae konung yorokpa matamda Rajkumari na Bikram Aditya da kanano ayaba yaudana karigidamak janglak ibano haina hanglakhi matam aduda Bikram Aditya na khumlai
ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅꯤ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯪꯐꯝꯗ ꯊꯦꯠꯂꯤꯕ ꯋꯥꯔꯣꯜꯗꯨ ꯎꯔꯦ ꯃꯇꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯦ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌ ꯎꯖꯦꯟꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯔꯕꯥꯟ ꯑꯃꯒꯤ ꯃꯌꯥꯗ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯄꯣꯊꯥꯏ ꯃꯐꯝ ꯑꯗꯨꯗ ꯁꯟꯌꯥꯁꯤ ꯑꯃꯈꯛ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯁꯟꯌꯥꯁꯤ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯅꯤꯈꯛ ꯂꯩ ꯄꯔꯦꯡ ꯑꯃꯒ ꯆꯩ ꯑꯃꯒ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯖ ꯂꯩ ꯄꯔꯦꯡ ꯑꯁꯤ ꯁꯤꯔꯤꯉꯩꯒꯤ ꯃꯇꯝꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯛ ꯇꯧꯕ ꯂꯩꯔꯣꯏ ꯑꯗꯨꯒ ꯆꯩ ꯑꯁꯤꯅ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯆꯩ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯄꯥꯝꯕꯗꯨ ꯅꯤꯡꯂꯒ ꯇꯨꯝꯃꯨ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯑꯅꯤꯡꯕꯗꯨ ꯂꯣꯏꯅꯃꯛ ꯊꯨꯡꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯁꯟꯌꯥꯁꯤ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯈꯨꯗꯣꯜꯄꯣꯠꯇꯨ ꯂꯧꯔꯒ ꯎꯖꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯛꯂꯦ ꯎꯖꯦꯟ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯊꯥꯈ꯭ꯔꯦ ꯅꯣꯡꯃ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌ ꯅꯤꯡꯊꯧꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯔꯛꯇ ꯈꯣꯡꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ ꯑꯃꯅ ꯕ꯭ꯔꯥꯍꯃꯟꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯧꯎꯕꯅꯤ ꯅꯤꯡꯊꯧ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯋꯥꯖꯃꯜ ꯐꯪꯒꯅꯤ ꯈꯟꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯃꯈꯣꯏꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯤꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯒꯤꯗꯤ ꯈꯨꯗꯛꯇ ꯁꯟꯌꯥꯁꯤꯅ ꯄꯤꯔꯛꯄ ꯂꯩ ꯄꯔꯦꯡ ꯑꯃꯁꯨꯡ ꯆꯩꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯗꯨ ꯈꯨꯗꯛꯇ ꯂꯧꯔꯨꯔꯒ ꯁꯤꯟꯃꯤ ꯑꯅꯤꯗꯨꯗ ꯄꯤꯔꯦ ꯑꯗꯨꯒ ꯂꯩ ꯄꯔꯦꯡ ꯑꯃꯁꯨꯡ ꯆꯩꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯁꯛꯇꯤꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯥꯛꯂꯦ ꯁꯤꯟꯃꯤ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌ ꯅꯤꯡꯊꯧꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯀꯔꯃꯅ ꯁꯟꯌꯥꯁꯤꯗꯒꯤ ꯂꯩ ꯄꯔꯦꯡ ꯑꯗꯨꯒ ꯆꯩꯗꯨꯒ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯃꯤ ꯑꯅꯤꯁꯤꯅꯗꯤ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅ ꯂꯩ ꯄꯔꯦꯡ ꯑꯃꯁꯨꯡ ꯆꯩꯁꯤ ꯑꯩꯉꯣꯟꯗꯒꯤ ꯐꯪꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯇꯪꯈꯥꯏ ꯐꯥꯔꯕ ꯃꯇꯝꯗ ꯊꯧꯅꯥ ꯑꯃꯁꯨꯡ ꯂꯥꯏꯕꯛ ꯍꯥꯏꯕ ꯂꯥꯏ ꯑꯅꯤꯗꯨ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯇꯥꯔꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯟꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯅ ꯇꯧꯖꯔꯨꯕ ꯀꯔꯃ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯊꯕꯛꯇꯨ ꯍꯦꯟꯅ ꯃꯍꯩ ꯌꯥꯜꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯊꯧꯅꯥ ꯑꯃꯁꯨꯡ ꯂꯤꯡꯖꯦꯜ ꯍꯥꯏꯕꯁꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯩ ꯄꯔꯦꯡꯗꯨ ꯐꯪꯂꯛꯈꯤꯕ ꯆꯩꯗꯨ ꯐꯪꯂꯛꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯥꯏꯕꯛ ꯑꯃꯁꯨꯡ ꯊꯧꯅꯥꯗꯨ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯅꯤꯡꯊꯧ ꯕꯣꯖꯥꯗ ꯍꯪꯂꯛꯏ ꯍꯦ ꯅꯤꯡꯊꯧ ꯅꯍꯥꯛ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯨꯝꯅ ꯍꯩꯁꯤꯡꯕ ꯄꯤꯅꯍꯩꯕ ꯑꯣꯏꯕ꯭ꯔꯥ ꯇꯁꯦꯡꯅ ꯅꯍꯥꯛ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯐꯝꯂꯝꯕ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯀꯂꯥ ꯑꯍꯛꯄ ꯃꯨꯔꯇꯤ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯕꯣꯖꯥꯗꯨ ꯃꯥꯒꯤ ꯗꯔꯕꯥꯔꯗ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯕꯣꯖꯥꯅ ꯁꯤꯡꯍꯥꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯔꯤꯁꯨꯕ ꯃꯨꯔꯇꯤ ꯑꯃ ꯃꯤ ꯑꯣꯟꯗꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯤꯡ ꯀꯥꯝ ꯀꯟꯗꯂꯥ ꯀꯧꯏ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯗꯨꯒ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯨꯝꯅ ꯅꯍꯥꯛ ꯊꯧꯅꯥ ꯐꯕ꯭ꯔꯥ ꯃꯤꯅꯨꯡꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯜꯂꯨ ꯑꯗꯨꯗꯒꯤꯗꯤ ꯀꯥꯝ ꯀꯟꯗꯂꯥꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ ꯅꯣꯡꯃ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯗꯔꯕꯥꯔꯗ ꯈꯟꯅ ꯅꯩꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯕ꯭ꯔꯥꯍꯃꯟ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯖ ꯑꯩꯍꯥꯛ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯀꯩꯂꯥꯁ ꯃꯥꯟꯁꯔꯣꯚꯥꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯆꯕꯅꯤ ꯀꯩꯂꯥꯁ ꯃꯥꯟꯁꯔꯣꯚꯥꯔꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯈꯛ ꯎꯖꯔꯛꯏ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯈꯨꯝꯂꯛꯏ ꯃꯍꯥꯔꯥꯖ
Noongma ayuk ama Kailas Mansarovarda aina asum chathokpa matamda numitna asum wangkhalakpa matamda ising manungdagi yumbi amakhak phaugalakki. Aduga numit hek takibaga yumbi du amuk ising manungda lupthakhi. Hairibasi hausikmak numit khudingi tawribani. Brahmandugi mawadu tapa matamda lairiba mayamdu angakpa pokhi. Mayamdugi changaknabadu uraga Brahmanduna amuk makha tar'i. Mayamna aina hajaribasi karino haina khanbiramgani. Numit kharanigi mamangda lai singi marakta yenaba amakhak laiki. Madudi kana amatana numitpu athingba piba ngamde. Kanagumbana numit kauba laigi lambida athingba pirabadi numit kauba laina chakthik hangani haina khanaba laiki. Numit ki lai Suryana samudra isingi lai barunda awangbu yumbi amakhak inkhalaknaba haiki. Aduga Indradevada asumna harakhi. Indradev lai singna phauba aigi maishasi khangba ngamloi. Khangba ngamgadaba kana lei. Matamaduda Indradevana harakhi. Karibu amo khananingai leribagi. Lai wadi thambu thamkho. Prithivida Bikram Aditya kauba ningthau ama palibani. Mahakti nahaki maishadu khangba ngamgani. Numit ki lai Suryana madu oiba yaroidaba wani haina khalli. Adubu Bikram Adityabu mahakna changeng tawlagi hainadi khalle. Asumna Brahman aduna waridu liba loiraba matungda haira'i. Maharaj ai Indragi dutni. Indradevana nahakpu ising manungdagi phaugalakliba yumbi aduda phamduna numit ki maishadu khangba ngamgani haina thajari. Indradevana madumak tahonba pamli. Matamaduda tilamba mayamdu murum sonba haunarakhi. Maduda ningthau Bikram Adityana Brahman aduda khumla'i. Indradevana ingonda thajaba thamlaga aina karigidamak thajaba mahangani. Aina soidanamak Mansarovargi phaugalakliba yumbi adugi manakta chatkani. Ngamdragana numit kauba laida haijagani. Adudagi Bikram Adityana magi betal anidu kauraga wari loinamak liduna tahalle. Aduga hangla'i. Nakhoi aibu Mansarovar tamna puba ngamgadra. Matamaduda betal aniduna khumla'i. Maharaj soidanamak ngamgani. Adudagidi ningthau Bikram Adityabu betal aniduna Mansarovarda purakle. Noong ngandringaida makhoi mapamaduda yarokle. Numitna asum wangkhalakpa matamda numit ki maishana isingda yaiba matamda isingi iyaidagi yumbi amakhak phaugalakle. Ningthau Bikram Adityana pat aduda chongthaduna phaugalakliba yumbi adugi mathakta phamkhre. Adudagidi yumbi du mathakta wangna asum wangkhatkre. Numitna asum wangkhalakpaga loinana yumbi adusu asum wangkhalakhi. Ahanbadadi Bikram Aditya du numit ki maishana kanna yairabasu khangba ngamlammi. Adubu akonbadadi khangba ngamlaktre. Maishana yaithatpada kahatkiduna Bikram Aditya ut onkre. Ngaihak leiraga numit kauba laina sagol gari thauduna asum lakpa matamda yumbi dugi manak yoksilakpada yumbi dugi mathakta tariba uttu kanagi utno haina khangningduna numit kauba laina amrita khara khikpadagi Bikram Aditya amuk hanna hengalakle. Numit kauba laina haira'i. Maharaj Bikram Aditya nahak yamna thauna leiba misak amani. Ai pele nahak na pamba bor amani jaw. Bikram Aditya na khumla'i. He Dev nanaibu matam pumbada arsibat pinabiu. Adudagidi numit kauba laina khuzi anikhak pirakhi. Aduga haira'i. Khuzi sigi matengna nangna apamba pumba phangani. Matungda Suryadevasu hankre. Numit na takhivaga loinana yumbi adusu asum nemtharaktuna isingda lupkhre. Adudagidi Bikram Adityana betal anidu kauraga mahakpu maramda punaba haijare. Betal anina Bikram Adityabu maramda purakle. Bikram Adityana konungda lakpa matamda Indragi dut oiriba Brahman adu thengnare. Ningthau Bikram Adityana mahaki khongsat adugi maramda loinamak tamle. Adudagidi Brahman aduna khuzi anidu bibiro haina ningthau Bikram Adityada haijarakle. Ningthau Bikram Adityana madu harauna pithokre. Aduga konungda halakle. Wari si liba loisilakpa matamda Kam Kandalana ningthau wazada hairakhi. He ningthau nahak Bikram Aditya gumna thauna phaba
ꯀꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ꯭ꯔꯥ? ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯤ ꯊꯦꯡꯅꯈ꯭ꯔꯕꯔꯥ? ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯤ ꯊꯧꯅꯥꯁꯤ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯕ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯗ ꯐꯝꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯃꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯝ ꯀꯟꯗꯂꯥ ꯑꯍꯛꯄ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯕꯣꯖꯥꯅ ꯈꯜꯂꯤ, ꯑꯩꯕꯨ ꯃꯁꯤꯗ ꯐꯝꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯔꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯂꯣꯝꯗ ꯆꯠꯈꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯅꯨꯃꯤꯠꯇꯨꯃ ꯊꯨꯝꯍꯠꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯈꯪꯅꯤꯡꯕ ꯏꯈꯧ ꯂꯥꯡꯕꯒ ꯂꯣꯏꯅꯅ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯐꯝꯂꯒꯦ ꯃꯇꯥꯒꯨꯝ ꯅꯤꯡꯊꯧ ꯕꯣꯖꯥ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ 5 ꯁꯨꯕ ꯑꯍꯛꯄ ꯃꯨꯔꯇꯤ ꯑꯃꯈꯛ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯑꯣꯟꯗꯨꯅ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯍꯦ ꯅꯤꯡꯊꯧ, ꯑꯩ ꯂꯤꯂꯥꯕꯇꯤꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯒꯦ꯫ ꯃꯨꯟꯅ ꯇꯥꯎ, ꯑꯗꯨꯒ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯕꯗ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯂꯥꯕꯇꯤꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯗꯔꯕꯥꯔꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯝ ꯀꯌꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯃꯈꯛ ꯊꯨꯡꯂꯔꯦ꯫ ꯑꯗꯨꯒ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯔꯥꯖ, ꯑꯩ ꯁꯨꯟꯗ꯭ꯔꯪꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯈꯣꯡꯆꯠ ꯌꯦꯡꯕ ꯃꯤꯁꯛꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯍꯥꯛꯀꯤ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯕ ꯌꯨꯝ ꯑꯃ ꯁꯥꯕꯅ ꯐꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯍꯥꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯏꯃꯥ ꯂꯛꯁꯃꯤꯅꯁꯨ ꯅꯍꯥꯛꯀꯤ ꯅꯧꯅ ꯁꯥꯕ ꯗꯂꯥꯟ ꯑꯗꯨꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯎꯖꯦꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯜꯂꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ꯫ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯋꯥꯠꯇ ꯄꯥꯗꯅ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯗꯂꯥꯟ ꯑꯃ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯩ ꯁꯣꯏꯗꯅꯃꯛ ꯆꯤꯡꯅꯕ ꯂꯩꯇꯅ ꯁꯥꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯕꯨ ꯄꯥꯎꯇꯥꯛ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯦ, ꯑꯗꯨꯒ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯗꯂꯥꯟ ꯁꯥꯒꯗꯕ ꯃꯐꯝꯗꯨ ꯇꯥꯟꯅꯔꯦ꯫ ꯃꯃꯩ ꯊꯪꯗ ꯁꯤꯄ꯭ꯔꯥ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃ ꯐꯪꯗꯨꯅ ꯃꯐꯝꯗꯨꯗ ꯁꯥꯅꯕ ꯇꯧꯔꯦ꯫ ꯂꯝꯗꯨꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯈꯨꯠꯂꯩꯕꯁꯤꯡ ꯀꯧꯗꯨꯅ ꯗꯂꯥꯟꯗꯨ ꯁꯥꯕ ꯍꯧꯔꯦ꯫ ꯗꯂꯥꯟꯗꯨ ꯌꯨꯝꯕꯤ 30 ꯄꯥꯜꯂꯤ, ꯆꯪꯐꯝ 4 ꯄꯥꯜꯂꯤ꯫ ꯗꯂꯥꯟꯗꯨ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤ ꯃꯨꯛꯇꯥ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯂꯩꯇꯦꯡꯉꯤ꯫ ꯗꯂꯥꯟꯗꯨ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯈꯨꯠꯂꯩꯕꯁꯤꯡꯒꯤ ꯊꯕꯛꯇꯨꯗ ꯑꯉꯛꯄ ꯄꯣꯛꯈꯤ꯫ ꯗꯂꯥꯟꯗꯨ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯇꯥꯟꯅꯕ ꯌꯥꯎꯕ ꯕ꯭ꯔꯥꯍꯃꯟ ꯑꯃꯈꯛꯁꯨ ꯗꯂꯥꯟꯗꯨ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯕ꯭ꯔꯥꯍꯃꯟꯗꯨꯁꯨ ꯗꯂꯥꯟꯗꯨ ꯎꯔꯨꯕꯗ ꯑꯉꯛꯄ ꯄꯣꯛꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯊꯟꯅꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ, ꯏꯁ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯗꯂꯥꯟꯁꯤ ꯑꯩꯒꯤ ꯑꯣꯏꯖꯔꯝꯂꯕꯗꯤꯀꯣ꯫ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯇꯥꯍꯧꯔꯦ꯫ ꯑꯗꯨꯅ ꯄꯟꯊꯕ ꯇꯧꯗꯅ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, ꯕ꯭ꯔꯥꯍꯃꯟ, ꯗꯂꯥꯟ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯠꯆꯔꯕꯅꯤ, ꯃꯁꯤ ꯅꯍꯥꯛꯀꯤ ꯑꯣꯏꯖꯔꯣ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯂꯥꯟꯅ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕ꯭ꯔꯥꯍꯃꯟꯗꯨ ꯍꯔꯥꯎꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯩ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯅꯕꯒꯤꯗꯃꯛ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯕ꯭ꯔꯥꯍꯃꯟꯗꯨꯒꯤ ꯅꯨꯄꯤꯗꯨ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯊꯨꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯏꯁꯧ ꯂꯥꯡꯂꯒ ꯕ꯭ꯔꯥꯍꯃꯟꯗꯨꯗ ꯂꯥꯎꯔꯛꯈꯤ, ꯅꯪꯅ ꯍꯥꯏꯕꯗꯥꯏꯅꯦ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯤꯡꯊꯧꯒꯤ ꯗꯂꯥꯟꯗꯨ ꯁꯥꯕ ꯂꯣꯏꯔꯗꯥꯏꯅꯦ, ꯑꯗꯨꯒ ꯁꯦꯜꯁꯨ ꯑꯃꯠꯇ ꯄꯨꯔꯛꯇꯕ? ꯑꯩ ꯇꯁꯦꯡꯅ ꯉꯛꯏꯀꯣ꯫ ꯃꯇꯝꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦꯅꯦ, ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯗꯂꯥꯟꯗꯨ ꯑꯩꯈꯣꯏꯗ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯕ꯭ꯔꯥꯍꯃꯟꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯗꯨꯗ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕ꯭ꯔꯥꯍꯃꯟꯗꯨꯅ ꯍꯟꯖꯤꯜ ꯍꯟꯖꯤꯜ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯕ꯭ꯔꯥꯍꯃꯟꯗꯨꯒ ꯅꯨꯄꯤꯗꯨꯒ ꯅꯤꯡꯊꯧꯒꯤ ꯗꯂꯥꯟꯗꯨ ꯇꯝꯅ ꯂꯥꯛꯑꯦ꯫ ꯗꯂꯥꯟꯗꯨ ꯎꯕꯗ ꯃꯈꯣꯏꯗꯨ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯅꯥ, ꯂꯨꯄꯥ, ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡ ꯃꯌꯥꯝꯗꯨꯗ ꯑꯉꯛꯄ ꯄꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯐꯃꯨꯡꯗ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ
ꯃꯈꯣꯏꯅ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯦ꯫ ꯕ꯭ꯔꯥꯍꯃꯟ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯩꯉꯥꯜ ꯑꯃꯈꯛ ꯐꯥꯎꯔꯛꯈꯤ꯫ ꯃꯤꯠꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩ ꯂꯟ ꯊꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯛꯁꯃꯤꯅꯤ꯫ ꯑꯩ ꯅꯈꯣꯏꯕꯨ ꯃꯪꯒꯣꯜ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯄꯥꯝꯕ ꯍꯥꯏꯔꯣ, ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯐꯤ ꯑꯃꯅ ꯃꯁꯥꯗꯨ ꯈꯨꯝꯖꯤꯜꯂꯒ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯛꯁꯃꯤꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯗꯤ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯛꯁꯃꯤꯗꯨꯅ ꯕ꯭ꯔꯥꯍꯃꯟꯗꯨ ꯂꯧꯅꯝ ꯆꯥꯎꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯥꯎꯅ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯩꯉꯥꯜꯗꯨ ꯑꯗꯨꯃꯛ ꯃꯨꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯒꯨꯝꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯍꯜꯂꯁꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ, ꯃꯍꯥꯔꯥꯖ, ꯗꯂꯥꯟꯁꯤ ꯏꯅꯤꯡꯊꯧꯒꯤ ꯂꯟꯅꯤ꯫ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯗꯥꯟ ꯇꯧꯈ꯭ꯔꯕꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯔꯝꯅ ꯂꯧꯒꯅꯤ? ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯩꯗꯗꯤ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯁꯦꯜ ꯈꯔꯒ ꯕ꯭ꯔꯥꯍꯃꯟꯗꯨꯒꯤ ꯂꯩꯐꯝ ꯑꯇꯣꯞꯄ ꯑꯃꯒ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯕ꯭ꯔꯥꯍꯃꯟꯗꯨ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌ ꯅꯧꯅ ꯁꯥꯕ ꯗꯂꯥꯟ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯄꯣꯊꯥꯏ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯛꯁꯃꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯗ ꯕ꯭ꯔꯥꯍꯃꯟꯗ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯂꯛꯁꯃꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯂꯛꯁꯃꯤ, ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯄ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯔꯝꯃꯨ꯫ ꯂꯛꯁꯃꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯗꯨꯃꯛ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯗꯔꯕꯥꯔꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯅꯥ ꯂꯨꯄꯥꯅ ꯅꯣꯡ ꯆꯨꯕꯒꯨꯝꯅ ꯆꯨꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯅ ꯃꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯂꯩꯕꯥꯛꯀꯤ ꯂꯟ ꯊꯝꯐꯝꯗ ꯊꯝꯅꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯗꯨꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯂꯤꯂꯥꯕꯇꯤꯅ ꯅꯤꯡꯊꯧ ꯕꯣꯖꯥꯗ ꯍꯪꯂꯛꯏ, ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯑꯗꯤꯇ꯭ꯌꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ꯭ꯔꯥ? ꯂꯛꯁꯃꯤꯅ ꯅꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯕꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯈꯟꯒꯗ꯭ꯔꯥ? ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯟꯈ꯭ꯔꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯂꯥꯕꯇꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ꯫